Kaching Police Station na konba wabagai lamkhai delayba MS Chowbi Sawmill Comply Factory ki sinmi sing na layba ka taret may natum na chakray. Press na pangbapaw mo gimatong ina, tawdog adu nga sinumit yung ba aduay da tokibani. MS Chowbi Sawmill Comply Factory asi wabagai awang lekay digi Salam Chowbi Chehi Hungfu apopalay kidraba Birchandra Kauba miyoy amagini. May chakpa adu na maram oiraga sinmi singi ka sing adu da layba kon lake Pamung, Kangtol, amadi upuna jingba kaya tanggoy onkray. Tawdog adu na maram oiraga punna lupa kaya gipot chay amang atatoki bagi haibadudi hausik pao bagi oina kang mangamdri. May chakpagi pao adu hek fangmaga. Kaching Fire Service amasung Kaching Police Station gi team sing konglay tuna. Tawdog tokpam da chang sindana may adu kanana bapanaki adu moy namang kasing adu gi ayamba sarukti kan bangam kide. May adu kadidagi haurakibano haibat chapchana kang mangamdrabasu electric short circuit tokpadagi haurak pa may oiramba yai haina thazanari.